ꯅꯨꯡꯁꯤꯕ ꯍꯩꯔꯨꯕ ꯊꯃꯣꯏꯅꯤ ꯊꯃꯣꯏꯗꯨ ꯆꯩꯅꯥ ꯐꯪꯂꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯅꯨꯡꯁꯤꯕ ꯄꯣꯛꯂꯨꯕ ꯃꯔꯥꯜ ꯇꯥꯖꯗꯨꯅ ꯂꯩꯍꯧꯔꯤ ꯅꯨꯡꯁꯤꯕꯅ ꯆꯩꯊꯦꯡ ꯑꯣꯏꯅ ꯃꯐꯝꯗ ꯈꯨꯠꯁꯤꯟꯅꯕꯤꯔꯝꯂꯦ ꯄꯥꯝꯂꯤꯕ ꯄꯥꯝꯖꯕ ꯊꯃꯣꯏ ꯑꯗꯨꯗꯤ ꯐꯪꯍꯧꯗ ꯑꯇꯣꯞꯄ ꯄꯥꯝꯗꯕ ꯊꯃꯣꯏ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯣ ꯍꯥꯏꯅ ꯏꯟꯁꯤꯜꯂꯒ ꯊꯅꯝꯂꯦ ꯃꯇꯧꯗꯨꯗ ꯊꯃꯣꯏ ꯁꯥꯊꯤꯅ ꯀꯥꯏꯔꯦ ꯅꯨꯡꯁꯤꯕꯅ ꯄꯤꯔꯛꯄ ꯆꯩꯅꯥꯗꯤ ꯃꯍꯥꯛ ꯉꯥꯎꯔꯦ ꯑꯣꯏꯍꯟꯕꯅꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕ ꯍꯩꯔꯨꯕ ꯃꯥꯅ ꯇꯥꯖꯍꯧꯕꯅꯤ ꯋꯥꯖꯍꯧꯕꯅꯤ ꯄꯨꯝꯍꯦꯟꯕ ꯃꯥꯠꯇꯅ ꯃꯥ ꯈꯛꯅ ꯃꯥꯅ ꯋꯥꯔꯤ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯤꯕꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕꯤ ꯃꯌꯣꯜꯁꯅꯥ ꯃꯥꯅꯗꯤ ꯐꯪꯂꯝꯂꯣꯏꯗꯕ꯭ꯔꯥ ꯃꯍꯥꯛꯇꯤ ꯅꯨꯡꯁꯤꯕ ꯍꯩꯔꯨꯕꯒꯤ ꯆꯩꯊꯦꯡ ꯑꯁꯤ ꯐꯪꯂꯝꯂꯣꯏꯗꯕ꯭ꯔꯥ ꯐꯪꯏ ꯐꯪꯐꯝ ꯊꯣꯛꯄꯅꯤ ꯃꯥꯅ ꯍꯦꯟꯅ ꯆꯩꯅꯥꯁꯦ ꯀꯨꯏꯔꯦ ꯅꯨꯄꯤ ꯃꯥꯅ ꯅꯨꯡꯁꯤꯕ ꯍꯩꯔꯨꯕꯒꯤ ꯆꯩꯅꯥ ꯃꯁꯛ ꯈꯪꯂꯛꯄꯁꯤ ꯑꯗꯨꯉꯩ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯃꯀꯥ ꯑꯁꯤꯗ ꯂꯩꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯡꯁꯤꯕ ꯍꯩꯔꯨꯕꯒꯤ ꯆꯩꯅꯥ ꯐꯪꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯆꯩꯅꯥꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯋꯥꯔꯝꯒꯅꯤ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤꯁꯤꯅ ꯍꯦꯟꯅ ꯋꯥꯐꯝ ꯊꯣꯛꯏ ꯂꯨꯝꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯈꯥꯡ ꯀꯟꯕꯤ ꯑꯃꯒꯤ ꯃꯇꯧꯗ ꯑꯗꯨꯝ ꯂꯦꯡꯗ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯈꯜꯂꯤ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯂꯩꯀꯣꯜꯗ ꯇꯤꯡꯈꯪ ꯄꯥꯟꯕꯤ ꯑꯉꯥꯡꯕ ꯒꯨꯂꯥꯞ ꯑꯣꯏꯅ ꯂꯩꯁꯥ ꯇꯝꯒꯦ ꯍꯥꯏꯅ ꯃꯌꯣꯜꯁꯅꯥ ꯃꯥꯅ ꯄꯨꯝꯍꯦꯟꯕꯒꯤ ꯊꯃꯣꯏꯅ ꯃꯌꯣꯜꯁꯅꯥꯕꯨ ꯍꯪꯒꯣꯏ ꯇꯨꯀꯠꯆꯕꯗꯨꯗꯤ ꯄꯣꯛꯈꯤꯗ꯭ꯔꯦ ꯄꯣꯛꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯔꯥ ꯂꯩꯇꯦ ꯃꯥ ꯂꯥꯟꯗꯦ ꯍꯥꯏꯅ ꯈꯪꯂꯛꯄꯗꯨꯗꯒꯤ ꯄꯨꯝꯍꯦꯟꯕ ꯃꯌꯣꯜꯁꯅꯥꯗ ꯇꯥꯊꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯝꯕꯗꯨꯁꯨ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯃꯌꯣꯜꯁꯅꯥꯕꯨ ꯅꯨꯡꯁꯤꯒꯦ ꯅꯨꯡꯁꯤꯕ ꯇꯝꯂꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯨꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯇꯦ ꯃꯤꯀꯨꯞꯇꯨꯗ ꯃꯌꯣꯜꯁꯅꯥ ꯄꯨꯝꯍꯦꯟꯕꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ ꯑꯗꯨꯃꯛ ꯊꯣꯔꯛꯂꯦ ꯀꯥꯗꯨꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯋꯥꯍꯩꯁꯤꯡꯗꯨꯅ ꯊꯃꯣꯏꯗꯨꯗ ꯌꯨꯁꯤꯟꯗꯨꯅ ꯆꯩꯅꯥꯗꯤ ꯐꯪꯂꯕꯅꯤ ꯄꯨꯝꯍꯦꯟꯕ ꯃꯥꯗꯤ ꯅꯤꯡꯍꯟꯅꯕ ꯇꯧꯗ ꯇꯨꯃꯤꯟ ꯑꯗꯨꯝ ꯆꯠꯈ꯭ꯔꯤꯕꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕꯤ ꯃꯌꯣꯜꯁꯅꯥꯗꯤ ꯌꯦꯡꯍꯧꯗꯨꯅ ꯁꯣꯜꯂꯒ ꯂꯩꯍꯧꯏ ꯋꯥꯔꯝꯂꯅꯤ ꯅꯪꯁꯨ ꯑꯩꯅ ꯑꯩꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯁꯨꯝ ꯅꯝꯁꯤꯜꯂꯒ ꯅꯅꯤꯡ ꯇꯝꯕ ꯉꯝꯗ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠ ꯅꯪ ꯅꯅꯤꯡ ꯇꯧꯖꯔꯣ ꯅꯪꯁꯨ ꯅꯅꯤꯡ ꯇꯝꯖꯈ꯭ꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯑꯗꯨꯃꯛ ꯃꯊꯣꯡ ꯈꯪꯗ ꯂꯦꯟꯗꯨꯅ ꯂꯣꯏꯁꯤꯟꯐꯝ ꯈꯪꯗꯅ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯒꯦ ꯑꯣꯏꯍꯟꯈ꯭ꯔꯒꯦ ꯄꯨꯝꯍꯦꯟꯕꯒꯤ ꯋꯥꯈꯜ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯈꯟꯊꯕꯒꯤ ꯀꯣꯛ ꯃꯥꯒꯤ ꯋꯥꯈꯜꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯅꯤꯡꯕ ꯑꯃꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯥꯒꯤ ꯈꯣꯡꯊꯥꯡꯁꯨ ꯊꯥꯡꯅꯕ ꯍꯣꯠꯅꯔꯛꯂꯦ ꯁꯣꯝꯗꯅ ꯃꯌꯣꯜꯁꯅꯥ ꯆꯥꯛꯈꯨꯝꯗ ꯇꯨꯃꯤꯟ ꯎꯪꯂꯒ ꯂꯥꯛꯂꯦ ꯃꯥꯅ ꯂꯥꯛꯄꯗ ꯃꯅꯦꯝ ꯑꯣꯏꯕꯤ ꯏꯟꯗꯨꯗꯨ ꯆꯥꯛ ꯇꯣꯛꯇꯨꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯀꯗꯣꯏꯒꯤ ꯇꯧꯔꯝꯂꯦ ꯄꯤꯖꯔꯝꯂꯕ꯭ꯔꯥ ꯍꯤꯗꯥꯛꯇꯨꯕꯣ ꯏꯃꯧ ꯏꯕꯦꯝꯃ ꯆꯥꯎꯔꯦ ꯆꯥꯈ꯭ꯔꯦ ꯏꯃꯥ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯧꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯅꯅꯕ ꯇꯧꯔꯣ ꯊꯦꯡꯈꯤꯅꯤ ꯃꯇꯝ ꯍꯣꯏ ꯏꯃꯥ ꯑꯩ ꯑꯗꯨꯝ ꯆꯥꯔꯒꯦ ꯊꯕꯛꯁꯤꯡꯁꯨ ꯏꯊꯟꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯗꯤ ꯏꯃꯥ ꯄꯣꯊꯥꯕꯤꯔꯣ ꯍꯩꯃꯥ ꯑꯗꯨꯝ ꯏꯃꯥꯒ ꯄꯨꯟꯅ ꯂꯣꯏꯁꯤꯟꯁꯤꯅꯦ ꯊꯕꯛ ꯃꯌꯥꯝꯁꯤꯗꯤ ꯆꯥꯛꯇꯣ ꯍꯥꯟꯅ ꯆꯥꯔꯣ ꯅꯪ ꯌꯥꯔꯅꯤ ꯉꯁꯤꯗꯤ ꯏꯃꯥ ꯆꯥꯔꯗꯣꯏꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯊꯣꯛꯂꯒꯦꯀꯣ ꯃꯌꯣꯜꯁꯅꯥ ꯇꯨꯃꯤꯟ ꯂꯩ ꯏꯟꯗꯨꯗꯨ ꯃꯃꯧꯗ ꯍꯥꯏꯔꯞꯇꯃꯛ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯊꯣꯔꯛꯂꯦ ꯃꯌꯣꯜꯁꯅꯥ ꯃꯅꯦꯝ ꯊꯣꯛꯈꯤꯕꯒ ꯃꯍꯥꯛ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯝꯐꯝ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯛꯂꯦ ꯑꯗꯨꯒ ꯇꯨꯃꯤꯟ ꯎꯪꯂꯒ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯛꯂꯦ ꯅꯥꯀꯣꯡꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯇꯥꯔꯛꯄꯁꯨ ꯂꯦꯞꯇꯦ ꯄꯨꯝꯍꯦꯟꯕꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨ ꯃꯉꯣꯟꯗ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯤꯅꯣꯛꯄꯨ ꯃꯨꯟꯈꯤꯕ ꯋꯥꯍꯩ ꯈꯔꯁꯤꯡꯗꯣ ꯅꯪ ꯑꯩ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕ ꯇꯧꯁꯤ ꯅꯪꯁꯨ ꯌꯨꯝꯗ ꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈ꯭ꯔꯣ ꯅꯨꯡꯁꯤꯕꯤꯕ ꯉꯝꯂꯣꯏꯗꯕ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯇꯠꯇꯅ ꯇꯧꯔꯅꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯛꯀꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯗꯨꯒꯤ ꯃꯍꯨꯠ ꯆꯩꯊꯦꯡ ꯑꯣꯏꯅ ꯐꯪꯒꯅꯤ ꯅꯁꯥꯗ ꯑꯗꯨꯅ ꯃꯌꯣꯜꯁꯅꯥ ꯅꯪ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯃꯌꯣꯜꯁꯅꯥ ꯈꯣꯟꯖꯦꯜ ꯇꯞꯅ ꯃꯊꯟꯅꯇ ꯑꯃꯨꯛ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯗꯨꯅ ꯑꯩ ꯂꯥꯛꯈꯤꯕꯅꯤꯗ ꯍꯦꯟ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯍꯦꯟꯃꯟꯕꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯄꯣꯛꯄ ꯌꯥꯎꯈꯤꯕ ꯃꯤꯀꯨꯞꯁꯨ ꯂꯩꯈꯤꯗꯕ ꯅꯠꯇꯦ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯗꯨꯁꯤꯡꯗꯨꯒꯤ ꯑꯋꯥꯕꯁꯤꯡꯗꯣ ꯅꯪꯒꯤ ꯅꯅꯥꯛꯁꯤꯗ ꯂꯩꯔꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕꯁꯤꯡꯗꯣ ꯀꯣꯛꯂꯅꯤ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯒ ꯅꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯆꯩꯊꯦꯡ ꯆꯩꯅꯥ ꯊꯤꯕ ꯊꯣꯔꯛꯄ ꯑꯣꯏꯅ ꯊꯣꯛꯂꯦ ꯉꯁꯤꯗꯤ ꯃꯌꯣꯜꯁꯅꯥ ꯃꯄꯤ ꯏꯔꯥ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥꯒꯤ ꯊꯃꯣꯏ ꯑꯃꯈꯛ ꯌꯥꯎꯖꯔꯤꯕꯗꯨ ꯅꯤꯛ ꯅꯤꯛ ꯍꯦꯛ ꯂꯥꯎꯔꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩ ꯉꯝꯃꯣꯏ
ꯅꯪꯒ ꯂꯥꯞꯅꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯑꯁꯨꯛ ꯋꯥꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯅꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯗꯥꯏ ꯑꯩ ꯉꯝꯂꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯈꯪꯕꯤ ꯎꯕꯤꯌꯨꯒꯕ ꯅꯪ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯃꯤꯐꯠꯇ ꯗꯨꯔꯕꯥꯁꯥꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯑꯩꯕꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯞꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯍꯥꯏꯒꯅꯨ ꯗꯥꯏ ꯃꯌꯣꯜꯁꯅꯥ ꯋꯥꯍꯩꯁꯤꯡꯗꯨ ꯁꯣꯟꯅ ꯃꯊꯟꯅꯇ ꯃꯗꯣꯝ ꯃꯄꯤꯗꯨ ꯇꯥꯔꯛꯂꯦ ꯃꯍꯥꯛ ꯄꯨꯝꯍꯦꯟꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯊꯃꯣꯏꯗ ꯁꯩꯅꯥ ꯄꯤꯗꯨꯅ ꯑꯣꯠꯂꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯌꯣꯜꯁꯅꯥꯒꯤ ꯃꯕꯨꯡ ꯑꯣꯏꯔꯤꯕ ꯁꯅꯥꯍꯜ ꯑꯁꯤ ꯆꯍꯤ ꯈꯖꯤꯛ ꯂꯩꯁꯤꯜꯂꯛꯂꯕꯅꯤ ꯌꯨꯝꯗ ꯂꯩꯔꯤꯕꯗꯨꯁꯨ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤꯇꯈꯛ ꯉꯥꯏꯔꯕꯅꯤ ꯍꯥꯟꯅꯅ ꯃꯌꯣꯜꯁꯅꯥ ꯂꯩꯔꯤꯉꯩꯗꯅ ꯈꯔ ꯐꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯌꯣꯜꯁꯅꯥꯁꯨ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤꯅ ꯑꯁꯥ ꯃꯊꯟꯅꯇ ꯌꯨꯝꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯔꯛꯄꯗꯨꯗ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯑꯌꯨꯛꯇꯨꯅꯤ ꯁꯅꯥꯍꯜ ꯆꯥꯛꯈꯨꯝ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯑꯁꯥꯅ ꯀꯔꯥꯏꯗꯒꯤ ꯆꯥꯛ ꯂꯣꯏꯕꯅꯣ ꯊꯣꯡꯗ꯭ꯔꯤ ꯏꯃꯥ ꯏꯔꯨꯒ ꯂꯨꯖꯗ꯭ꯔꯤ ꯑꯁ ꯑꯩꯗꯤ ꯊꯕꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕꯁꯤ ꯀꯔꯤ ꯇꯧꯅꯤꯒꯦ ꯊꯦꯡꯂꯒ ꯅꯪ ꯍꯦꯛ ꯊꯣꯡꯒꯠꯄ ꯍꯧꯔꯝꯃꯣ ꯏꯃꯥ ꯐꯠ ꯆꯥꯏꯊꯔꯒ ꯑꯗꯨꯝ ꯆꯪꯂꯛꯂꯒꯦ ꯑꯁ ꯏꯃꯥ ꯇꯜꯂꯒ ꯍꯦꯛ ꯇꯣꯛꯂꯣ ꯅꯪꯀꯣ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯤ ꯍꯥꯏꯅꯍꯜꯂꯤꯀꯣ ꯑꯩꯅ ꯀꯔꯤꯃꯨꯛ ꯍꯥꯏꯅꯍꯜꯂꯒꯦ ꯏꯃꯥ ꯍꯣꯏ ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯅꯪꯒꯤ ꯅꯐꯤ ꯅꯔꯣꯜ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯕ ꯑꯗꯒꯤ ꯅꯪꯒꯤ ꯊꯕꯛ ꯆꯠꯄ ꯅꯪꯅꯅꯕ ꯆꯥꯛ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯕꯗꯣ ꯏꯃꯥ ꯋꯥꯔꯦ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯅꯪꯅꯕ ꯇꯧꯕꯁꯦ ꯍꯩꯔꯛꯇ꯭ꯔꯦꯅꯦ ꯁꯅꯥꯍꯜꯅ ꯑꯗꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯃꯥ ꯏꯕꯣ ꯑꯁ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯑꯆꯧꯕ ꯅꯪ ꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯅꯠꯇꯦ ꯅꯪ ꯁꯤꯕꯨ ꯑꯁ ꯑꯩ ꯁꯅꯥꯍꯜꯅ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤ ꯇꯧꯔꯒꯦ ꯏꯃꯥ ꯑꯣ ꯀꯔꯤꯁꯨ ꯇꯧꯗꯦ ꯀꯔꯤꯁꯨ ꯅꯪ ꯅꯨꯄꯤ ꯑꯉꯥꯡꯒꯗꯣ ꯑꯃꯠꯇ ꯊꯤꯗꯕ ꯃꯈꯩ ꯑꯗꯨꯝ ꯂꯩꯌꯨ ꯅꯪ ꯑꯁꯨꯛ ꯋꯥ ꯈꯪꯗꯕ ꯏꯆꯥꯁꯤꯕꯨ ꯀꯔꯤ ꯏꯆꯥꯅꯣꯅꯦ ꯁꯅꯥꯍꯜ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯑꯗꯨꯅ ꯑꯁ ꯏꯃꯥꯅ ꯏꯁꯧꯒ ꯇꯧꯔꯤꯁꯤꯗꯤ ꯑꯩꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯇꯕꯒꯤ ꯑꯣꯏꯔꯦ ꯍꯥꯏ ꯅꯠꯇꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤꯒ ꯊꯤꯗꯗꯨꯅ ꯇꯧꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯍꯅꯨꯁꯜꯂꯛꯄ ꯉꯥꯏꯔꯤꯕ꯭ꯔꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯍꯥꯏꯗꯣ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯏꯊꯟꯇꯅ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯛꯂꯦ ꯉꯝꯂꯛꯇ꯭ꯔꯦꯅꯦ ꯅꯆꯜꯗꯨꯃꯅ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯤꯉꯩ ꯑꯣꯏꯔꯕ ꯑꯃ ꯐꯩ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦꯗꯅ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯑꯣꯏꯔꯦ ꯏꯃꯥꯅ ꯅꯍꯥꯟꯗꯒꯤ ꯏꯁꯧ ꯃꯆꯥ ꯂꯥꯡꯕ ꯇꯧꯕ ꯍꯧꯔꯛꯏꯁꯤꯗꯤ ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯛꯇꯕꯒꯤ ꯄꯨꯁꯤꯜꯂꯛꯇꯕꯒꯤ ꯑꯣꯏꯔꯦ ꯍꯣꯏꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯈꯪꯗꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯁꯅꯥꯍꯜꯗꯨ ꯅꯣꯛꯂꯛꯂꯤ ꯑꯗꯨꯒ ꯍꯣꯏ ꯁꯤꯃ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯀꯨꯏꯔꯔꯣꯏ ꯏꯃꯥ ꯄꯣꯊꯥꯔꯒ ꯂꯩꯔꯗꯣꯏꯅꯤ ꯀꯨꯏꯔꯔꯣই ꯏꯃꯥꯒꯤ ꯃꯃꯧ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯅꯤ ꯄꯨꯁꯤꯜꯂꯛꯂꯗꯧꯅꯤ ꯑꯊꯨꯕꯗ ꯁꯣꯏꯗ꯭ꯔꯕ꯭ꯔꯣ ꯆꯨꯝꯂꯕ꯭ꯔꯣ ꯏꯆꯥꯒꯤꯁꯤꯕꯨ ꯏꯃꯥꯗꯤ ꯊꯥꯖꯕꯕꯨ ꯏꯋꯥꯠ ꯑꯃ ꯋꯥꯠꯂꯤꯗ ꯑꯣꯏꯅꯝ ꯅꯝꯗꯦꯅꯦ ꯅꯪꯒꯤ ꯋꯥꯇꯥꯗꯣ ꯏꯃꯥꯗꯤ ꯁꯅꯥꯍꯜꯗꯨ ꯅꯣꯛꯂꯒ ꯑꯁ ꯑꯣꯏꯅꯝ ꯅꯝꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯃ ꯍꯩ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯒꯤꯁꯦ ꯈꯪꯂꯕ꯭ꯔꯣ ꯍꯣꯏ ꯑꯗꯨꯕꯨꯕ ꯁꯤ ꯍꯟꯗꯛꯇꯤ ꯁꯣꯏꯍꯜꯂꯔꯣꯏꯕ ꯑꯩꯅ ꯁꯣꯏꯗꯅ ꯏꯃꯥꯒꯤ ꯃꯃꯧ ꯄꯨꯔꯛꯂꯗꯕꯅꯤ ꯌꯨꯝꯁꯤꯗ ꯏꯃꯥ ꯀꯩꯁꯨꯝꯇ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯣꯕ ꯑꯁꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦ ꯏꯃꯥ ꯌꯦꯡꯕ ꯇꯥꯔꯦꯀꯣ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯏꯔꯨꯖꯣꯝ ꯂꯥꯎꯅ ꯐꯠ ꯆꯥꯏꯊꯔꯛꯂꯒꯦ ꯆꯥꯛꯇꯨꯗꯤ ꯃꯩꯗ ꯊꯥꯡꯒꯠꯄ ꯍꯧꯔꯝꯂꯣ ꯏꯟꯁꯥꯡꯗꯨꯗꯤ ꯏꯃꯥꯅ ꯊꯣꯡꯂꯁꯨ ꯊꯣꯡꯅꯕ ꯍꯣꯏ ꯇꯧꯔꯝꯂꯒꯦ ꯑꯁꯥ ꯏꯔꯨ ꯂꯨꯅꯕ ꯍꯥꯏꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯅꯥꯍꯜꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯅꯕ ꯇꯧꯈ꯭ꯔꯦ ꯏꯃꯨꯡꯗꯨ ꯁꯦꯡꯅ ꯃꯤꯔꯣꯜꯒ ꯂꯩꯖꯗꯕꯒꯤ ꯋꯥꯕꯗꯤ ꯋꯥꯔꯕꯅꯤ ꯊꯕꯛ ꯃꯇꯦꯛ ꯃꯆꯥ ꯃꯌꯥꯝꯗꯨ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂ ꯃꯇꯨꯡꯗ ꯁꯅꯥꯍꯜꯗꯨ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯈꯤꯗꯨꯅ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ ꯑꯌꯨꯛꯇꯨꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯅꯨꯄꯤꯒꯤ ꯃꯇꯥꯡ ꯃꯃꯧ ꯄꯥꯝꯕꯒꯤ ꯋꯥꯉꯥꯡ ꯑꯃ ꯀꯟꯅ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯁꯅꯥꯍꯜꯁꯨ ꯋꯥꯈꯜ ꯑꯃꯁꯨꯡ ꯀꯣꯛꯇꯨꯗ ꯈꯟꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯃꯐꯝꯗꯒ ꯆꯪꯗ ꯃꯍꯥꯛ ꯃꯥꯒꯤ ꯈꯪꯅꯕꯤ ꯅꯨꯄꯤꯗꯨ ꯀꯧꯊꯣꯛꯂꯒ ꯑꯅꯤꯗꯨ ꯃꯐꯝ ꯑꯃꯗ ꯂꯥꯛꯃꯤꯟꯅꯔꯤ ꯅꯤꯡꯊꯤꯅ ꯍꯥꯏꯔꯛꯏ
ꯀꯩꯅꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ ꯍꯥꯏꯔꯒ ꯃꯣꯏꯔꯥꯡꯁꯤꯗ ꯄꯨꯔꯛꯂꯤꯁꯤꯕꯣ? ꯅꯠꯇꯦ, ꯂꯣꯛꯇꯥꯛꯁꯤꯗ ꯑꯣꯏꯅ ꯄꯨꯔꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣꯃꯤ ꯃꯣꯏ ꯊꯝꯆꯧ? ꯁꯅꯥꯍꯜꯅ ꯁꯨꯝ ꯀꯣꯏꯊꯣꯛꯁꯤꯅ ꯇꯧꯕꯅꯤ ꯀꯩꯅꯣ, ꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣꯁꯦ? ꯅꯨꯡꯉꯥꯏꯇꯦ, ꯀꯔꯤꯗ ꯅꯨꯡꯉꯥꯏꯔꯤꯒꯦ? ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯩꯗꯤ ꯅꯨꯡꯉꯥꯏ꯫ ꯅꯤꯡꯊꯤꯗꯨ ꯄꯩꯊꯣꯛꯂꯒ ꯂꯩꯈꯤ ꯁꯅꯥꯍꯜꯅ ꯇꯞꯂꯞ ꯑꯃꯨꯛ꯫ ꯑꯗꯨ ꯅꯤꯡꯊꯤ, ꯀꯩ ꯍꯥꯏꯒꯦ? ꯑꯩꯈꯣꯏꯅꯤ ꯈꯪꯅꯔꯛꯂꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯅꯤꯡꯊꯤꯗꯨ ꯃꯈꯨꯠ ꯊꯦꯛꯇꯨꯅ ꯋꯥꯈꯜ ꯈꯜꯂꯒ ꯃꯁꯤꯡ ꯄꯥꯈ꯭ꯔꯦ, ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯂꯞꯅ ꯆꯍꯤ 8 ꯁꯨꯈ꯭ꯔꯦ꯫ ꯍꯟꯗꯛꯀ 9 ꯁꯨꯗꯣꯏꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯀꯩ ꯇꯧꯔꯒꯦ? ꯀꯩꯅꯣ ꯀꯩ ꯇꯧꯔꯒꯦꯕꯣ? ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯅꯣ? ꯅꯪꯕꯨ ꯑꯣꯏꯅꯤꯡꯂꯤꯕ꯭ꯔꯣ ꯂꯩꯁꯥꯕꯤꯁꯦ ꯑꯗꯨꯝ? ꯅꯤꯡꯊꯤꯅ ꯁꯠ, ꯑꯁ ꯀꯩꯅꯣ ꯇꯝꯆꯧ, ꯑꯣꯏꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯂꯩꯁꯥꯕꯤꯕꯣ? ꯂꯩꯁꯥꯔꯤꯉꯩ ꯄꯨꯟꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦꯅ ꯍꯥꯏꯅꯔꯤꯗꯨꯅꯤ꯫ ꯑꯗꯣ ꯅꯪꯅ ꯂꯩꯁꯥꯔꯛꯂꯤꯁꯤꯗꯤ ꯀꯨꯏꯃꯜꯂꯤ꯫ ꯑꯁ ꯇꯥꯅꯤꯡꯗꯦ ꯑꯝꯇꯒ ꯑꯩꯀꯣ꯫ ꯁꯅꯥꯍꯜ ꯁꯣꯔ ꯑꯃ ꯇꯞꯂꯞꯅ ꯍꯣꯟꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯗꯕꯅꯤ꯫ ꯑꯩꯅ ꯃꯣꯏꯔꯥꯡꯗ ꯄꯨꯔꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯅꯤ ꯆꯦꯟꯕꯒꯤꯅꯤ꯫ ꯁꯅꯥꯍꯜꯒꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯅꯤꯡꯊꯤꯗꯨ ꯁꯅꯥꯍꯜꯗ ꯐꯠ ꯌꯦꯡꯂꯛꯂꯦ, ꯑꯗꯨꯒ ꯀꯔꯤꯕ? ꯑꯁ ꯇꯥꯅꯤꯡꯗꯦ, ꯋꯥꯊꯤ ꯇꯧꯔꯛꯀꯅꯨꯀꯣ ꯇꯝꯆꯧ꯫ ꯑꯁ ꯋꯥꯊꯤ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯤ꯫ ꯌꯨꯝꯗ ꯏꯃꯥꯗꯣ ꯌꯥꯝ ꯋꯥꯔꯦ ꯍꯥꯏ ꯑꯩꯉꯣꯟꯗ, ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯃꯧ ꯄꯤꯔꯣ ꯍꯥꯏꯗꯅꯇ ꯂꯩꯔꯦꯕꯁꯨ꯫ ꯑꯗꯨꯅ ꯅꯤꯡꯊꯤ, ꯅꯪ ꯆꯠꯂꯁꯦ ꯑꯩꯈꯣꯏꯗ꯫ ꯅꯤꯡꯊꯤꯗꯨ ꯁꯅꯥꯍꯜꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯒ, ꯇꯥꯃꯣꯆꯧ ꯃꯔꯩ ꯇꯧꯔꯅꯨ, ꯀꯣꯛ ꯌꯥꯎꯕ ꯅꯪꯕꯣ? ꯌꯥꯒꯦꯕ, ꯑꯗꯣ ꯉꯁꯤꯗꯤ ꯆꯦꯟꯈꯤꯒꯨꯝꯁꯦꯕ꯫ ꯉꯁꯤꯗꯤ ꯆꯦꯟꯕ ꯇꯜꯂꯤ, ꯅꯨꯃꯤꯠ ꯑꯃꯗ ꯑꯣꯏꯅ ꯆꯦꯜꯂꯁꯦꯕ꯫ ꯀꯩꯒꯤꯅꯣ ꯑꯩꯁꯦ? ꯉꯁꯤꯅ ꯀꯩ ꯇꯧꯔꯕ? ꯌꯥꯗꯦ, ꯉꯁꯤꯗꯤ ꯌꯥꯗꯦ꯫ ꯑꯩꯅꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯑꯝꯇ ꯄꯤꯖꯔꯝꯗꯤꯌꯦ, ꯑꯗꯨꯅ ꯌꯥꯔꯣꯏꯕ꯫ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯆꯥꯁꯤꯡ ꯍꯥꯏꯗꯤ? ꯍꯣ, ꯉꯥꯅꯨ ꯌꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯣ, ꯑꯁ ꯑꯗꯨꯅ ꯌꯥꯔꯣꯏꯕ꯫ ꯑꯃꯨꯛ ꯋꯥꯅ ꯂꯣꯏꯔꯒ ꯂꯣꯏꯅ ꯇꯠꯇꯅ ꯂꯩꯔꯝꯅꯤ, ꯑꯗꯥꯏꯅꯒ ꯇꯧꯔꯗꯤ ꯂꯣꯏ ꯃꯥꯡꯖꯔꯦ ꯑꯩ꯫ ꯅꯤꯡꯊꯤ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯌꯥꯝ ꯆꯝꯅ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯅꯤ꯫ ꯁꯨꯔ ꯅꯣꯝꯂꯒ ꯋꯥꯠꯇ ꯄꯥꯗꯅ ꯆꯥꯖꯕ ꯏꯃꯨꯡ ꯃꯈꯜꯗꯨꯅꯤ꯫ ꯅꯤꯡꯊꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯍꯣꯠꯅꯕ ꯀꯟꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯃꯌꯨꯝꯗ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯑꯉꯛꯄꯅꯤ꯫ ꯉꯥꯅꯨ ꯌꯦꯟ ꯃꯌꯥꯝ ꯑꯃ ꯂꯣꯏꯔꯒ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯇꯧꯔꯤꯅꯦ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯑꯣꯛ ꯑꯗꯒꯤ ꯌꯦꯟ ꯃꯔꯨꯝ ꯀꯣꯛꯄꯤ ꯀꯌꯥꯁꯨ ꯂꯣꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯁꯤ ꯃꯌꯥꯝꯁꯤꯡꯁꯤꯕꯨꯅꯤ ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯁꯅꯥꯍꯜꯅ ꯅꯝꯗ꯭ꯔꯦ ꯉꯁꯤꯁꯦ, ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯤ ꯀꯥꯏꯗꯧꯔꯤꯅꯤ ꯑꯗꯨꯗꯤ ꯍꯥ? ꯑꯣ ꯈꯪꯖꯗꯦ, ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯈꯪꯖꯗꯦ꯫ ꯇꯥꯃꯣꯆꯧꯒꯤ ꯃꯇꯧꯁꯤꯗꯤꯅꯦ ꯂꯥꯏꯅꯁꯨ ꯌꯥꯔꯣꯏ꯫ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯀꯧꯊꯣꯛꯂꯒ ꯆꯦꯜꯂꯁꯤ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯒ ꯁꯤꯗꯕꯨ ꯀꯅꯥ ꯌꯥꯗꯣꯏꯅꯣ? ꯅꯪꯗꯤꯅ ꯆꯦꯜꯂꯁꯤ ꯈꯣꯠꯂꯁꯤꯅ ꯍꯥꯏꯔꯁꯨ ꯌꯥꯗꯕ, ꯑꯗꯨꯒꯤ ꯍꯥꯏꯔꯛꯏꯅꯤ ꯑꯉꯧꯕꯤ ꯅꯪꯕꯣ꯫ ꯑꯗꯨ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯌꯥꯗ꯭ꯔꯦꯗꯅ꯫ ꯍꯣꯏ, ꯅꯪꯅ ꯉꯝꯃꯦ꯫ ꯅꯤꯡꯊꯤꯗꯨ ꯅꯣꯛꯂꯛꯏ, ꯈꯖꯤꯛ ꯈꯣꯟꯖꯦꯜꯗꯨ ꯊꯣꯛꯅ ꯁꯅꯥꯍꯜꯁꯨ ꯅꯣꯛꯃꯤ ꯉꯧꯔꯛꯏ꯫ ꯅꯤꯡꯊꯤꯅ ꯅꯣꯛꯄꯗꯣ ꯍꯟꯖꯤꯜꯂꯒ, ꯈꯟꯅꯗꯦ, ꯊꯦꯡꯈꯤꯅꯤ ꯇꯝꯆꯧ, ꯍꯜꯂꯁꯤ, ꯊꯕꯛꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ꯫ ꯁꯅꯥꯍꯜꯅ ꯀꯩꯅꯣ ꯉꯥꯛꯇꯪꯒ ꯂꯩꯈꯤꯁꯤ? ꯌꯥꯔꯦ, ꯊꯦꯡꯈꯤꯅꯤ, ꯑꯩ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯑꯝꯇ ꯁꯣꯏꯔꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯗꯤꯕꯀꯣ ꯅꯨꯄꯤ ꯊꯕꯛ ꯆꯤꯟꯕꯤ ꯑꯣꯐꯤꯁ ꯀꯥꯕꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯆꯤꯟꯕꯤ ꯑꯃ ꯈꯪꯅꯕꯁꯤꯗꯤ ꯋꯥꯏꯗꯀꯣ ꯑꯩꯗꯤ꯫ ꯅꯤꯡꯊꯤ ꯅꯣꯛꯂꯒ, ꯑꯣ ꯈꯔ ꯋꯥꯕ ꯇꯥꯔꯦ, ꯍꯌꯦꯡ ꯅꯣꯏꯗ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯕꯤꯖꯤ ꯈꯔꯗꯤ ꯑꯣꯏꯈꯤꯕ ꯇꯥꯔꯦ꯫ ꯐꯅꯤ ꯑꯣꯏꯕꯤꯌꯨ꯫ ꯌꯥꯔꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯍꯥꯏꯔꯒ ꯅꯤꯡꯊꯤꯗꯨ ꯁꯅꯥꯍꯜꯗ ꯃꯈꯨꯠꯇꯨꯅ ꯄꯣꯞ ꯊꯥꯔꯝꯂꯒ ꯃꯥꯅ ꯃꯥꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯁꯅꯥꯍꯜꯁꯨ ꯃꯇꯨꯡ ꯏꯜꯂꯛꯇꯨꯅ ꯂꯥꯛꯂꯦ꯫ ꯒꯥꯔꯤꯗ ꯀꯥꯔꯛꯂꯕꯗ ꯁꯅꯥꯍꯜꯅ, ꯑꯗꯨ ꯅꯤꯡꯊꯤ, ꯐꯥꯒꯤꯗꯤ ꯇꯥꯊꯣꯔꯛꯀꯅꯨꯀꯣ, ꯍꯟꯗꯛꯀꯤ ꯊꯥꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯕ꯭ꯔꯥ ꯆꯦꯟꯕ꯭ꯔꯥ ꯑꯃ ꯇꯧꯔꯁꯤ꯫ ꯅꯤꯡꯊꯤꯅ, ꯍꯣꯏ, ꯍꯟꯗꯛꯀꯤ ꯊꯥꯅꯨꯡ ꯅꯠꯇꯦ, ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯂꯁꯤ꯫ ꯑꯁꯦꯡꯕ? ꯍꯣꯏ, ꯑꯁꯦꯡꯕ꯫ ꯌꯥꯔꯦ, ꯊꯧꯔꯣ ꯒꯥꯔꯤꯁꯤ, ꯍꯟꯕꯗ ꯊꯦꯡꯈꯤꯅꯦꯕ, ꯏꯆꯥꯁꯤꯡꯗꯣ ꯃꯆꯤꯟꯖꯥꯛ ꯂꯥꯝꯃꯝꯃꯅꯤ꯫ ꯍꯣꯏ, ꯑꯩꯉꯣꯟꯗꯒꯤꯅꯦ ꯅꯪꯒꯤ ꯅꯆꯥꯁꯤꯡꯗꯨꯅ ꯍꯦꯟꯅ ꯃꯔꯨꯅꯤ, ꯑꯉꯧꯕꯤꯁꯤꯒꯤ ꯃꯁꯤꯗꯤ꯫ ꯅꯤꯡꯊꯤꯗꯨ ꯅꯣꯛꯂꯛꯏ ꯃꯌꯥ ꯍꯤꯒꯠꯇꯨꯅ꯫ ꯑꯗꯨꯝꯅ ꯅꯤꯡꯊꯤ ꯑꯃꯗꯤ ꯁꯅꯥꯍꯜ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯣꯏꯔꯥꯡꯂꯣꯝꯗꯨꯗꯒꯤ ꯍꯥꯏꯊꯔꯛꯂꯦ, ꯌꯨꯝꯂꯣꯝ ꯇꯝꯅ ꯊꯧꯊꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯁꯥꯗꯨ ꯁꯅꯥꯍꯜꯕꯨ ꯇꯧꯔꯒ ꯊꯤꯜꯍꯜꯂꯛꯑꯝꯗꯨꯅ ꯏꯟꯗꯨ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡꯁꯨ ꯆꯥ ꯊꯛꯇꯨꯅ ꯇꯧꯔꯝꯃꯤ꯫ ꯄꯨꯝꯍꯦꯟꯕꯁꯨ ꯊꯕꯛꯀ ꯆꯠꯊꯣꯛꯍꯟꯗꯅ ꯃꯌꯥꯝ ꯄꯨꯟꯕꯗꯨꯗ ꯌꯥꯎꯍꯟꯗꯨꯅ ꯂꯩꯕꯅꯤ꯫
ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯨꯗ ꯄꯨꯝꯍꯦꯟꯕꯒꯤ ꯃꯇꯧꯗꯨ ꯑꯁꯥꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯃꯛ ꯈꯔꯗꯤ ꯎꯕ ꯉꯝꯃꯤ ꯄꯨꯝꯍꯦꯟꯕꯅ ꯃꯁꯥꯗ ꯍꯩꯅꯤꯡꯗꯕ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯄꯗꯣ꯫ ꯃꯁꯥꯒꯤ ꯃꯇꯧꯗ ꯏꯟꯗꯨꯁꯨ ꯈꯪꯕꯅ "ꯍꯩ ꯀꯩꯗꯧꯔꯤ ꯃꯥꯒꯤ ꯄꯨꯝꯍꯦꯟꯕ, ꯆꯥꯛꯇꯨ ꯅꯤꯡꯊꯤꯅ ꯆꯥꯁꯤꯜꯂꯨꯗꯅ"꯫ ꯄꯨꯝꯍꯦꯟꯕ ꯃꯃꯤꯠꯇꯨꯅ ꯍꯥꯏꯔꯞ ꯌꯦꯡꯂꯛꯂꯒ "ꯍꯣꯏ ꯆꯥꯏ, ꯑꯩ ꯀꯌꯥ ꯆꯥꯅꯤꯡꯕ ꯑꯣꯏꯗꯕ ꯑꯗꯨꯒꯤꯅꯤ"꯫ ꯑꯁꯥꯅ ꯑꯃꯨꯛ "ꯀꯔꯤꯅꯣ ꯌꯥꯁꯤꯕꯨ ꯆꯥꯛꯀꯁꯨ ꯏꯆꯥ ꯆꯥꯕ ꯎꯗꯦ, ꯏꯟꯁꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡꯁꯤꯕꯨ ꯑꯝꯇ ꯍꯥꯎꯇ꯭ꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ"꯫ ꯄꯨꯝꯍꯦꯟꯕ ꯍꯩꯅꯤꯡꯗꯅ "ꯇꯧꯗꯦꯗ, ꯍꯥꯎꯏꯗ ꯑꯗꯨꯝ, ꯀꯩꯁꯨꯝ ꯇꯧꯗꯦ"꯫ "ꯆꯥꯁꯤꯜꯂꯨ ꯆꯥꯁꯤꯜꯂꯨ"꯫ ꯏꯟꯗꯨ ꯑꯁꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ "ꯏꯆꯜꯂꯩꯕꯦꯝꯃ ꯀꯥꯟꯅꯗꯦ, ꯅꯌꯥ ꯅꯨꯄꯥ ꯑꯉꯥꯎꯕꯁꯤ ꯌꯦꯡꯂꯨꯅꯨ, ꯃꯥꯒꯤ ꯍꯥꯏꯕꯨꯅꯦ ꯑꯁꯥꯏꯅ ꯁꯨꯝ ꯇꯧꯖꯔꯕꯅꯤ, ꯑꯗꯨꯒꯤ ꯃꯍꯨꯠꯅꯦ ꯏꯆꯟꯗꯨꯝ ꯆꯥꯁꯤꯜꯂꯨꯀꯣ꯫ ꯇꯥꯡꯅꯅꯤ ꯐꯪꯂꯤꯕ ꯃꯤꯀꯨꯞꯁꯦ, ꯇꯣꯏꯅ ꯄꯨꯟꯕꯒ ꯐꯪꯕ ꯄꯣꯠ ꯅꯠꯇꯦ, ꯉꯥꯏ ꯁꯦꯟꯅꯤ ꯍꯥꯏꯗꯅꯁꯨ"꯫ ꯑꯁꯥꯁꯨ ꯃꯣꯃꯣꯟꯅꯗꯨꯅ "ꯍꯣꯏ ꯏꯅꯝꯃ ꯆꯥꯔꯤꯗ, ꯑꯗꯣ ꯃꯊꯪꯗꯤꯅꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯅꯃꯧ ꯅꯨꯄꯤꯒ ꯄꯨꯔꯛꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯑꯃꯨꯛ ꯂꯥꯡꯃꯤꯟꯅꯒꯗꯕꯅꯤꯀꯣ"꯫ "ꯍꯣꯏꯅꯦ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯕꯨꯗꯤ"꯫ "ꯑꯗꯨꯅꯤꯗꯅ"꯫ ꯏꯟꯗꯨ ꯃꯃꯧꯅ ꯂꯦꯞꯂꯤꯕꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ "ꯏꯃꯧ ꯏꯕꯦꯝꯃ ꯉꯥ ꯊꯣꯡꯕꯗꯨ ꯄꯨꯂꯞ ꯍꯥꯞꯄꯛꯎꯅꯦ, ꯅꯃꯥꯁꯤ ꯃꯕꯨꯛ ꯄꯣꯛꯈꯥꯏꯕ ꯃꯈꯩ ꯄꯤꯖꯈꯤꯁꯤ"꯫ "ꯏꯅꯝꯃ ꯌꯥꯔꯅꯤ ꯑꯣꯛꯂꯦ"꯫ "ꯌꯥꯗꯦ ꯌꯥꯗꯦ, ꯀꯔꯤꯒꯤ ꯑꯣꯛꯄꯅꯣ? ꯏꯃꯧ ꯏꯕꯦꯝꯃ ꯍꯥꯞꯊꯔꯛꯎ"꯫ ꯃꯃꯥ ꯑꯅꯤꯒꯤ ꯃꯇꯧꯗ ꯃꯌꯣꯜ ꯁꯅꯥꯗꯨ ꯃꯣꯃꯣ ꯅꯣꯛꯆꯩ, ꯑꯗꯨꯒ ꯇꯞꯅ ꯏꯟꯁꯥꯡ ꯌꯥꯎꯕ ꯕꯥꯎꯜ ꯑꯆꯧꯕ ꯑꯃꯒ ꯈꯥꯕꯩꯒ ꯄꯥꯏꯗꯨꯅ ꯏꯟꯁꯥꯡ ꯍꯥꯞꯊꯔꯛꯂꯤ ꯄꯨꯝꯍꯦꯟꯕꯗꯁꯨ ꯌꯦꯡꯗꯨꯅ꯫ "ꯗꯍꯦꯟꯒꯤꯁꯨ ꯈꯤꯇꯪ ꯍꯥꯞꯂꯛꯀꯦꯀꯣ"꯫ ꯍꯥꯏꯔꯒ ꯐꯠ ꯍꯥꯞꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕꯅꯒ ꯋꯥ ꯍꯥꯏꯕ ꯅꯪꯗ, ꯁꯦꯡꯅ ꯄꯨꯝꯍꯦꯟꯕꯅꯗꯤ ꯍꯥꯞꯂꯛꯂꯅꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯄꯨꯝꯍꯦꯟꯕꯗꯨ ꯐꯝꯂꯝꯂꯤꯕꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ, ꯃꯃꯤꯠ ꯃꯤꯠꯌꯦꯡꯗꯨꯅ ꯃꯌꯣꯜ ꯁꯅꯥꯗ ꯈꯥꯔꯞꯁꯨ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯆꯥꯛ ꯄꯨꯈꯝꯗꯨꯗ ꯃꯈꯨꯠꯇꯨ ꯍꯥꯝꯖꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧꯗꯨ ꯌꯥꯝ ꯃꯨꯟꯅ ꯏꯟꯗꯨ, ꯑꯁꯥ, ꯃꯌꯣꯜ ꯁꯅꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯦꯡꯍꯧꯔꯤ꯫ ꯑꯁꯥꯗꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯅ ꯃꯕꯨꯛꯇ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯂꯣꯟꯅ, ꯑꯗꯨꯕꯨ ꯋꯥꯗꯤ ꯀꯥꯡꯊꯣꯔꯛꯇꯦ, ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ꯫ ꯏꯟꯗꯨꯅ "ꯍꯩ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯗꯨꯕꯨ ꯃꯁꯤꯕꯨ, ꯑꯉꯥꯎꯕꯁꯤꯗꯤ"꯫ ꯑꯁꯥꯅ "ꯏꯅꯝꯃ ꯌꯥꯔꯦꯁꯤ, ꯑꯣꯛꯂꯗꯨꯅ ꯍꯧꯒꯠꯆꯔꯤ ꯑꯣꯏꯔꯝꯅꯤ"꯫ "ꯈꯪꯗ꯭ꯔꯤ ꯏꯆꯟ, ꯏꯆꯥꯁꯤ ꯈꯔ ꯐꯤꯡꯒꯜꯂꯤ, ꯃꯁꯤꯗꯅꯤ ꯑꯩꯗꯤ ꯍꯥꯏꯅꯕ ꯉꯥꯡꯅꯕꯁꯤ ꯋꯥꯔꯤꯕꯅꯤ ꯇꯧꯔꯤꯁꯤ"꯫ "ꯍꯣꯏ ꯏꯅꯝꯃ, ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯁꯤꯗꯤ ꯈꯔꯁꯨ ꯐꯤꯡꯒꯟꯕꯅꯤ"꯫ "ꯑꯗꯨꯅꯤ ꯏꯆꯟ"꯫ ꯑꯗꯨꯕꯨ ꯑꯁꯥꯅ ꯃꯕꯨꯛꯇ ꯇꯨꯃꯤꯟ ꯃꯇꯣꯝꯇ ꯈꯟꯖꯔꯛꯏ, ꯀꯔꯤꯅꯣ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤ, ꯃꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯏꯅ, ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗ ꯅꯨꯡꯁꯤꯅ ꯐꯖꯕ ꯋꯥꯍꯩꯒ ꯍꯥꯏꯔꯝꯒꯗ꯭ꯔꯥ, ꯂꯨꯅ ꯂꯣꯏꯅꯕꯤꯔꯝꯒꯗ꯭ꯔꯅꯦ? ꯉꯁꯤ ꯃꯥꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯃꯁꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯝꯒꯗꯕ ꯁꯨꯛꯃꯥꯟ ꯃꯥꯟꯗꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯥꯏ ꯃꯥꯏꯊꯣꯡ ꯁꯛꯐꯝꯁꯤꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯁꯤ, ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯇꯨꯅ ꯐꯨꯝꯂꯒ ꯂꯩꯔꯤ꯫ ꯂꯣꯏꯅꯔꯝꯃꯣꯏ ꯈꯪꯏ, ꯑꯩ ꯆꯤꯡꯅꯩ, ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯈꯣꯏꯗꯥꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯃꯃꯥ ꯑꯩꯅ ꯊꯥꯖꯕ ꯁꯨꯛꯉꯝ ꯉꯝꯗꯦ ꯃꯑꯣꯡ ꯃꯇꯧꯁꯤꯗ"꯫ ꯑꯁꯥꯒꯤ ꯋꯥꯈꯜꯗꯨꯅ ꯄꯨꯝꯍꯦꯟꯕꯕꯨ ꯆꯤꯡꯅꯔꯛꯂꯤ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯣꯏꯅꯕꯤꯔꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕ ꯑꯃ ꯀꯟꯅ ꯄꯣꯛꯂꯛꯂꯤ꯫ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯏꯟꯗꯨ ꯃꯥꯅꯁꯨ ꯃꯕꯨꯛꯇ ꯇꯨꯃꯤꯟ ꯁꯣꯟꯖꯩ, ꯑꯩꯒꯤ ꯏꯆꯥꯁꯦ ꯋꯥꯔꯛꯇꯕ ꯌꯥꯗ꯭ꯔꯦ, ꯑꯁꯤ ꯌꯥꯗ꯭ꯔꯦ, ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯌꯨꯝꯁꯤ ꯀꯥꯏꯕ ꯇꯥꯔꯦ꯫ ꯋꯥꯔꯤꯁꯤ ꯁꯦꯡꯅ ꯏꯃꯧ ꯏꯕꯦꯝꯃꯒꯤ ꯃꯃꯥ ꯏꯕꯦꯝꯃꯁꯤꯗ ꯏꯆꯟꯁꯤꯗ ꯅꯤꯡꯊꯤꯅ ꯁꯥꯗꯨꯅ ꯃꯣꯏꯒ ꯄꯨꯟꯅ ꯋꯥꯇꯥꯅꯔꯒ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯏꯆꯥꯁꯤ ꯋꯥꯔꯛꯍꯧꯗꯕ ꯌꯥꯗ꯭ꯔꯦ, ꯋꯥꯈꯜ ꯇꯥꯍꯜꯍꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯏꯟꯗꯨꯒꯤ ꯋꯥꯈꯜꯗꯨꯅꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗ ꯑꯁꯥꯅ ꯁꯣꯏꯗꯅ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯆꯤꯡꯅꯕꯁꯤ ꯑꯗꯨꯝ ꯏꯄꯣꯛꯇ ꯄꯣꯛꯇꯝꯂꯒꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯈꯪꯏ꯫ ꯃꯔꯝꯗꯨꯒꯤ ꯋꯥꯈꯜꯁꯤꯡꯗꯨ ꯃꯕꯨꯛꯇ ꯃꯊꯟꯇ ꯃꯗꯣꯝꯅꯇ ꯈꯟꯖꯤꯟꯖꯕꯅꯤ, ꯁꯣꯟꯖꯕꯅꯤ ꯋꯥꯍꯩꯁꯤꯡꯗꯨ ꯆꯤꯟꯕꯥꯜ ꯀꯥꯡꯊꯣꯛꯇꯅ ꯄꯨꯛꯅꯤꯡ ꯑꯗꯨꯗ ꯂꯣꯟꯅ ꯇꯨꯝꯃꯤ꯫